ngasi numidang waram phongkiba tongan manipuri siphongsing amasung thokiba thawdawa thoksingdagi maroibi I pausing myamda thamjagi ahanbada kanglipaki maira news tagi lakhosaraga kotugi medical team tongba ambulance ama accident thokpadagi miweni sokle ngasi pung mapalom tapa matamda committee on travel unity kotugi medical team tongba ambulance ama sarpamena gi cycle tamna satpada cycle amadi sarpamena ani lona bada accident thokre accident aduda ambulance adu mathak makhawan ki madur ambulance adu tonglakwa medical team gi miwe ani aso opanangre asok pasang adu khudong thiningai oidre haidi accident thoklaba kotugi medical team tongbe ambulance asi ngasi nungthil pung ama tabadagi manipur gi governor anisya uikena sarpamena amadi kangpokpi de satuna mafam adu hangliba relief camp sing yengshinabagi thabak paikhatpa aduga mari lainabani pausnai governor na sarpamena amasum cycle da satlaba matungda kangpokpi da laktuna mafam adu hangliba relief camp anida sangduna inmate singa unaduna wari watashanaki masigi matuna kangpokpi DC office complex the Miam Mipam ama district administration Mapamadugi civil society organization singamadi Miamna Saruk Yaduna Pangtoki Mipamadura House Manipura Tokli with Tamari Suraglab Iransi Atuba Matamda Santi Purana Bigi Maram Nasu Miam Puna Wakanakiadi Maruiva Paukara BJP minister MLA sing Delhi the Prime Minister at the Union Minister sing Unavasat Karigitamakta CM Biren Yaudabano Mega Sandra Housing Manipur Tokliba Sathira Kangluk Irang si Lushinduna Santipura Nabani Iduna Manipur gi ruling BJP gi minister MLA sing Mayam Delhi de Satuna Bharat ki Prime Minister Amadi Union Minister sing Unagani Haiduna kem tawduna lady Aduba Siguma Kongsar Asida Manipur gi Minister N Biren Mahakari gi Yaudabano Manipur Lengang na Tabakudimakta Delhi ngaduna lady Irang Thopagisu Delhi Paisa Laitabagisu Mi Khatnabagisu Delhi de Satuna lady Lengang na Tawgataba Mathau Tawdre Miam na Wangang Bukinare Langak sasana si phel oirakpadigi miyam saningai thaningai leitaduna miyam sauna awapa mayuknaragani haina Manipur Pradesh Congress Committee gi President K Mega Sandrana phongdoki wafam singa si Impal gi BT Road leiba Congress bona pangtoki ba pawgi mifam amada mangna phongdokibani mangna makhata na hai mamangi matamda su BJP gi MLA Minister mayam ama Delhi da thama kem tawduna Prime Minister unana bo hotna ba yakre haujik su Manipur gi tangdu leita da ba phibamasi nomu gi hengalakli ngarang nahal maktada koki militant sina bom amadi nomai leptana kapagi thabak sa tharakli sarak sida BJP gi MLA minister sina Delhi da kem tawba sida sep minister na lusinglaga me ahum digi hauna Manipur thokliba kanglup irang as lusina na bokhona pam thokoni adubu CM na hauju pawa tumin lai thokli bisi karigin haki Maana makata na hai Delhi da leiba BJP gi MLA minister sing na Delhi gi lusing basing unabada tongan unagani haina ngasi gi pauksi sing da Union Home Minister na phongdo pathingnare kari gi damak ta team CM duna tongan na unagadori bano puna unabada kari kai se minister N Berena ma ki Council of Minister ruling BJP lengak to support tori tongan ba party haibedi NPP JDU amadi atai MLA kya thomjinduna mating laina Prime Minister amadi atai minister sing unaba yadrabra Mathau tarabadi Congress ki MLA sing unana ba hairakpada harauna saruk yagani asuna party me punsinduna Manipur santi purna ba Prime Minister Home Minister unana ba honabada se minister na tumin lai thokle aduga center gi lusing ba singna divide tawraga makhai unana ba senma sikari gino punna unabada kari kai belai asuna drama sana ba stokadabani haibu wapum phongdokhi mahakna hai Housing BJP gi MLA Minister sing Delhi de satuna kem tawribasi Youth of Manipur CSO sing amadi Manipur gi tuan ba organization kiana pressure pirakpadagi tawbu oinoi kari gi damakta thoklip irang si lusinana ba government na miyam gi pressure ngaidana mating laina tawtribano Housing tawriba sisu tawge haina tawba mande Manipur noma kangna thoklibi misimina haibadi violence asi lusinana ba mating laina BJP lenga na sarkara pressure tawbusu mande BJP gi MLA minister singna sangshiliba khongjang asida lusing basu yaudaba Delhi da satlaga kanana lusinglaga karamna santi gi wari sagani haibadu khangde maduna handaki BJP gi minister MLA singi Delhi khongsat asi yamna lumna lawi leader yaudana karamna wari sanagadoribano maduna hiram masida yamna serious oibio thamari henjilaglaba kangluk irang asigi matangda ariba yu anobo bottle haibadu manbugumna tawi thajabi yamna wali Manipur gi security gi matana palladuna mana phongdokhibadi Manipur gi tuan relief camp sing da leiribi inmate singna lengana security matik sana pibiyu isa gi leiramba yumda hanjinjaragi haibada lengana lokhat phumtokpa thabak lokhat pidi miyam gi worker lengana tarabasu thabak oina pangthoktana lei masini hena lamdam sigi phibam sokslakpani handak nilakuti da
bobo kaubo miyoy ma Assam Rifles na phawadu karigidamakta niyam chumna phadribano makpu phai habigi pau karigidamakta mari leinabasingda pidribano pharaba matungda 3rd degree method sizinaduna tamthina phubudigi hauji sija hospital la laikanaduna leiri mak thadoraki miyamgi akan bi hawlakpadagini AR na makpu hwanaba plan toramba police ta matam sana sinadaba phare haba phawu khangandaba si yamna lali asiguma AR gi ka henba thawang sa tharakpar sarkarna khangda udaduna laithokpa haibasi yamna sumde AR na palelda misimina thon kipa thawdo dhulanga na kandem tawraga tumina laithokre AR na misam praja singda onsinduna nomai kapsinduna mihat mipun sa tharakpada lenga na kandem tawraga tokpa haibasi yamna sumdabane thawdo odur sena AR personal sing officers sing matakta lokhatpam tokpa ain goba thabak lenga na lakhat kadabane thokriba thawdo oduga mari leinana unified command kari action lakhatle sumnagi lenga na kandem tawba DGP du sithi ama thai habadudi democracy satpa leba sigi praja singi right not pani thawdo odugi matang na unified command kari thabak lokhalabagi haiba miyamna khangan basum haki atopa pawmana thamna pokpi maningda koki militants no nomai kapsin duna landa silakre koki militants na kapsilakpa pokhai deba bom amasu phangle Bisnupur district ki Fobola Naransena amadi thamna pokpina singba mafam singda koki militants singna nongmay amadi bom toina kapsin duna landa silakpa mafam moiri ngarang numidang pung tararom taba matamna thamna pokpigi maning thangba sarukta koki militants singna nongmay round kya manom kapsilakhi madura khulnga khibu khunja volunteers singna su handro nongmay kapkhi masigi matungna nakalani maktu nongmay kapalemnakhi adubu numidang pung tara mathoi makai tabadagi ngasi ayuk pung taruk taba phawba koki militants singna leptan nongmay kapsin duna landarakhi hairi Amaramda ngarang nungtil pung ani rom taba matamda thamna pokpi maningi lokinelda khunja khrana isit pada pokhaidriba bom ama phangle bom da fit ahumuk sange koki militants sina maning thangma singi saruktagi kapsilakpada pokhaidana lokinel gi sarukta tasinbu oigene haidi Amaramda thana pokpi maning naran sena madi Fobolana singmagi maning thangba singi sarukta operate tawduna lairiba koki militants singa si atupa matamda manipulenga na taktopiyu mafam asida makoina bunker saduna maning tamna khusu khulai puduna satoksin tawduna lairi haibisi Bisnupur district police ki kangbuna su khanglabane hauzu phaw koki militants sing taktopiduna lairiba si makoigi mahutta khulai paijadraba khul singa si khunja sing siro haibaga samane Maduna home supply dipase minister gi athuba miyeng sangduna koki militants sing asi takthopiduna khunja sing ingna singna tangdu leitana leiba phangan biu soirakli atopa pawmana palel gi thawdokta AR na nongmaina kaparigi soktuna aruba phibam da laikanariba Syam Sundar gi ana leyengbada sarkar na miyeng sangbidana leiri Haukiba September 9 palel gi thawdokta Assam Rifles na nongmaina kapadagi sokpadagi hauzik aruba phibam da langol da leiriba sija hospital da laikanaduna leiriba mayang lamam Syam Sundar Allies inawi saini fugo homdoi apokpa lekhidraba tomsau kaksing makhalekai sambala sangba parengda leibigi analengi lamda hauzik phawba manipulenga ki matinga mata fangdana leiri pausi sina sija hospital da laikanaduna leiriba Syam Sundar gi loinabi Premiga wari saba matana phongdorkibadi maki mapu roibigi analengi lamda lebak miyamni asobo mating pangbiri adubu manipulenga ama isaw sawna leire ngasi fawbada kariguma mating amata pangbidana leiriba si pendaba phongdorki loinana atubu matamda lenga nasu analengi mating pangbiduna mapu roibigi punsi kanbina ba honabiyo haijaki maang hai makoigi imungdi mapu roibana sura nomlagi hingjaba imungni AR na nungmaina kablakpadigi maki mapu roibigi khu mathakta panma nongoi marodu phaigal phogok tun sakhibane maduna phaigal gi maroi pa haksangi singli ni takhibadigi heart kidney na singba function tawba ngamdana lerakhi adubu sijo hospital gi mari lenabu doctor singna ICU da thamduna thawai yauna layeng bibadigi haujukti general water puthokduna phibam khara fagalakle haujuk phawbad e bottle taragi mathakta kaple maduna heart amadi kidney function tawba haurakpadigi wokal khara taraktuna wari saba khara yare adubu ma ki makhong asi kakpagi phibam da yamna nak leire adubu hospital gi doctor singnadi araibi thakta thawai yauna layengbi thabuk sathari maduna sijo hospital gi mari lena bu doctor singbu ishormak ni khanduna apen ba phongdorakhi mang hai manipulenga na so athupa matamda mapu roibigi anabasigi damakta pifam thokpa mating pibiyo aduga lamdamasigi puksel saurabi kiana su angamba khara dang wairabasu pibiduna mapu roibigi anabasi mapung fana pahanbada mating pangbinabusu nulukna miyamgi mafamda haijarakhi amaromdana posai puba gari samag yankai Imphal sanglakre petrol tanker sing jiribamda panduna leiri National Highway Kuntraga Taret Imphal jiribam lambi asida ngasi jiribam lomdagi Imphal da posai pusilakpa gari samag yankai sanglakre gari sing adugi manungda
FCI की गाड़ी कुन फर्टिलाइजर गाड़ी अनि सीमेंट गाड़ी कुंथ्रागा मथोई मेमी गाड़ी तरेट एक्सप्लोसिव बेन अनि अहांग गाड़ी अनि लोइनना अतै तोवान पोलम सिंग पुशलक गाड़ी मार्फुग तरुनी अदु इम्फाल दगी अहांग गाड़ी मौद्रा जिरिबम गी दमक ngasi sangkhre hari amorom इम्फाल जिरिबम लंबी द ऑयल टैंकर sakangdaba kulai paibisna nongmai kapsin bagi thabak sa tharakpa bu lenga ang ngak sen bagi thabak lokat pangamde haiduna All Manipur Petroleum Products Drivers Association steering pai da bagi kongjang sangsin hibadagi ngasi su oil tanker amat इम्फाल sanglakhidre Hauzik oil tanker gari sing jiribam gi tongan mafam sing panduna laidi hairiba gari sing asigi driver hindi man sing ba lambi da panduna laibadagi awaba kaya mayong nari haidi loinana hauzik Imphal jiribam lambi paring da karigama makalamatagi khudong thingai leithre lambi paring asida seliba gari sing ngak sen bagi thabak sapsana lakhatli haina None district ki ASP ga pausiga wari sanaba matamda phongdorkhi haidi makasa tarakpo na to papawmana Kaksing gi Tezpur awang lekai da wokat mi phamkhre May ahum digi hauduna Manipur thokli irang asid Assam Rifles na kanglup ani gi marak leiduna irang asinam thana bhona duna nakal namada tungsinduna misam kya hat pa buyaning da bafungdok tuna Kaksing district ki Tezpur awang lakai community hall da Tezpur apun mamaira pai bin sinduna wokat mi phamkhre wokat mi phamaduna Manipur digi Assam Rifles lautho Manipur NRC sa na halo Manipur tongan balengak thamba yaroi Manipur digi narco terrorism muthalu misam hat pa Assam Rifles dandi pi haiba brekat sing paikhi Amaramdana Lining Thau Pisa Tau gi thoram pangdokpiu Malemgi tungan furup singna makhoi gi thajanabi oina khuthainaba craftsman artisan articulate oiba lai sing leibigum mitei singi su khutsahaibigi gi lai Lining Thau Pisa Tau khuthaiba leijari maram sina lagiba September 13 Lining Thau Pisa Tau khuthaibi thauniba isam samna pangthokpiu haina Southeast Asia Cultural Organization SICO gi sirolaman haidi Seoul sin hai malem gi lebak sing oina su makhoi gi khusa haibigi lai lei haibisida khudam oina Japan gi ama Sumara Africa gi Mukuru amadi Ogun Babylonian gi Momom Greek lebak ki Pastus Egypt lebak ki Amenhotep Rome lebak ki Vulcan Hindu mayangi Biswakarma sina singba atai frup kya masama sagi khutsa haibigi lai leijari Sikona kanglai pak miyam gi damak honajari ba sida hena mai pak na ba miyam na cooperation amadi moral support pibiu hauzuk lebak ki irang mara sida thoram sauna pangthokpi gi mahutta isam sam namadi maming tegi oina ira thongni biu haina su miyam da Siko gi sirol sina haidi makasa tarakpoina to papa muna phobala maning da BSF Bethel da CRPF thamduna ngak senmegi thabak paikhat paukre Bishnupur district ki oina khwaidigi hena kuki militants na numai kapsinduna landarakpham oiriba phobala maning high kenel mayada BSF thamduna ngak senbegi thabak paikhat paukre pausina hairiba mafam asida BSF ki bunker kya saduna ngasidigi hono mafam asida leiduna kuki militants na phobala ki maning thangba khulgi sarukta numai kapsinduna landarakpadu ngamdana ba thabak paikhalakpani loinana phobala maning gi akoibida leiriba lofam singda khunja sing lausu bu chatpa matamna kuki militants na numai kapsilakpagi thawdo kya thoktuna lakpa adubu BSF ki kangbuna mafam aduda leiduna ngak senbegi thabak paikhatkibadigi pamdaba thawdok sing makatana tholak loi haibagi thajaba thamnari amaramda ngasidigi hauna kaktruk village ka mayoknaduna leiriba Bethel village tasu CRPF platoon ama ngasidigi thamba hokre Bethel village da CRPF thambagi khongtang lakholaklibi hairiba mafam asidagi koki militant singna yamna toina thangnana leiriba mitei khulna numai kapsinduna landarakpasi thingnabane hairi Amaramdana relief camp da laiba khunja singda Sadar Patel High School gi headmaster na sel puthoktun inkol koibigi thabak paikhali May ahum digi hauduna Manipur thokliba sathiraba kangluk irang sigi manungsan Imphal West District ki Sekmai Police Station konba ingaurok singmang amadi leimakong singmang da laiba mitei khul masani sigi yum kullom ku militants na maina tumna thadok pikhibadagi hauzik khurkhul da laiba Sadar Patel High School relief camp da sangjapam lauduna laidi relief camp sing asida lairiba singi damakta khurkhul da lairiba Sadar Patel High School gi headmaster oiriba Huya Priyobata na asobo thaudang lauduna inkol koibigi thabak tauhanduna manama sing amadi mahimarongi pothok puthokna ba hauzik pekhat pahore Pauksi asiga relief camp asida lairiba inmate singa unaduna wari saba matamda phongdorakibadi ingaurok singma amadi leimakong singmang da leiba khulani asigi yum kun hena koki militants singna mai thakibadigi punna miyoi humdraga manga khurkhul da leiba Sadar Patel High School da hangbu relief camp da sangjapam lauduna leirakpa tha hum helakle relief camp asida nupa nupi punna humdraga manga leiriba sida angang kullom su yauri Supam nompham khangdana leiba sida high school asigi headmaster oiriba oza Priyobata na makhoigi senthok lambi oinaba lambi pekhat pahore haina supongtokhi
Maka tana phongdokibada Sadar Patel High School gi school campus asi lau pari ama makhairam sawi masigi manungda lau sangam ama rom sawbo lopam masi oza master Priyobatana lau khoina bi engine puthoktu khoiba loide phaidom semduna mana masing thana ba thabuk pakhale ngasidagi numit humni gi mamang oza asina koki maru tilhau maru hawai tharak phadigom alu morok na singba laidun hausik thabagi thabuk pakhatpa hore maduna relief camp da karimata suduna leiramba dunga sidi high school gi campus manung su nomduna puthokna thabak pakhale aduna oza headmaster oiriba Priyobatana pakhalagli ba thawrang sibu su thakatba phongtoki inmate singna makatana phongdorakibada makhoi uhum hen relief camp asida leirakle maduna masagi poknafam oiriba mayumda hanjin pamle Laibaki mapi mapa oiriba state minister na athuba miyeng sangbiduna makoiba masagi mayumda hanjinduna tangdu laitana lainaba sinbiu haina siphongdorakhi makasa tarakpuna tentakpa pawmana DMCTE gi yankhaiga matusuba foundation day gi thawram pangtokre DM College of Teachers Education Imphal DMCTE linkhatkibagi yankhaiga matusuba foundation day gi thawram ngasi college asigi hall number 1 da asama thawram ga loina pangtokre haidi thawram adugi mapung oiba saruk ama oina college asigi principal Dr. RK Lokendra Singhana lusingduna trainees union teaching amadi non teaching staff sing ima Maharani Dana Manjuri ge khubam da laisukatuna ikai kumna botki college asigi principal na thawram ga mari lainana haikibada college asi kumja english singa maga samapan go humdra ga ni thoida post graduate training college oina sakhang biduna kumja english singa maga samapan ga maudra ga tareta NCTE na College of Teachers Education han recognize PPK college asina ngasi phawbur masak nairab oza kya putopu ngamkhibaga loina tongan state amade central school singda oza oibigi sinpam yauna civil services line su thabak tawkiba lekre college asina oza gi lamda khong thangjilangli bisingbu lamjing lamtak par ngasi su asawu thawdang lauri college asida hauji B.Ed amadi MED course hangdoktuna takpi tamibigi thabak sathari college asigi teaching non teaching staff sing su thawai haksang yauna khod aningbigi apamba su phungdokhi haidi aduga hausi ko ina di myam paw su matang sa lusin jarage mas myam puna no update ngaminase